jealous ka halakano khanglei lei silak padu dadi leina khangboi kaiboi maning halli che yasna ga ngasai ne library da lehau badudi aina kem khalamoi na khanbraba nang nagola chatri duna kaige adum leiba yadroba kize adoi nupi do nahan muksu nang de mai misang da changdai ne rishi makut thangatlaga dap macha ma tawi fak lok thazalakani hoje leina ma khwang metlaga tharuse thaina nupi da laknaba nangna nupi da yengbadudi ai khambala su kem ta haiba ngamdabani hoje ka dumai tawrakladine nang na mito ko thokadamni yengo aidi ai gi tungna nupa chatpadi sauba aduga nangna nupi gi wari sabadi ai kem sauning amoi khanra rishi leina na makhwang metlaga khuning kangkhatlaga mangonda phudoi tawba acting duda thik nok thoklui leina sauna phagiro aina haise js naga famine ruberaba nang harauri se rishi lakna bauri hoi famine kaino khangdaba takpada soidana ko ani se dok launa su thengsinai adudai aina kolom lawgi tawbada mas lawgi tawbzani mai makutada thengziluriba aina amukso ikari poni mado kayeba oh fiat haidokre leina do aina sauge tawraga mahana chance lawra saujilakdana leina rishi gi masamda lamlaga phoirammi amuktang aduga mana mang thara jatkre ayaya masingang siuni phagi tawbane samga sekta phoi imi mase yare ai loi khange lakna bani haibani ai queen wari saradi queen leiroidro adum la idudi lakna behekte yabro aduba tawramni khange ba tawdane hekta tawi haiba yabra ba chesnan haibada chumlamni kai hairiba mana leina sok langli adum ma sananga khangnarame koinarame haibado adum mi na ngangbudu sum lawrini bana achumam ta ngangbro nangde hairaga na lakna bani phagi tawbani ngakta hairakani adumai thimagi hekta yado manbra ba aise aina sorry se rishi no ima khol thok anda lakna ningja tokni funinga funinga tokni sawninga tokni na kapninga kafani kapninga tokni themninga tokni thamoi gi lairin bi oidori misaktane aini hari mayam se tawbigi right isani sade yam chawna pije nungshi daba mi dadine lakna ningdabani yam nungshi ba mi dadine adum lakna ningbani khana basu adum hauningbani sawala nungai sebani nangdi angang oi mina khangzaramoine si mayam se yam ahallo nangondagi aina bari da halle aduna nang angang ni yare ko isong yam lang thengi nayam thinbige lo oh van dagi cycle tong busina nungai ra khangdi hekta inarei yam tong haningdabra kappaga nayum haladi horeni mina wari sanaba yare kaptringe sasa tongo mi su kanam leite lam helaksani leina saksinnabai wani tumin noklaga cycle maningda tongkhatkrai mana mayum yorakpadadi yumdo marang tawtuna leirammi mosana bema nang halaklibra bendu su lakti nang bukadai chatluge kamcha imana bigi halakpada thengdokre kei tawba yawge kamcha ima hoidi pabung do accident thoktana hojigya laktrine loina satnakre kamcha se nang ngairibani leina to sungi pawdu tabada pakhatna hanglei kamcha pabung kyam thina soke ai su khangdri gyan laktri haine makhong su khara sokpo mali leina thak nikre pakhat pa hinbagi kamcha hospital jase ai phirol hong rakhige leina mai ka chatsinre dress su hongdok laga macha ga thuna lakle hospital da somnadi pawdu tabada nungai ba mi su yauri hello kai paule basa accident na khara di sokle adubu punsigi soinai duna leiba mi sakti oiraroi operation success tawre makongdu chahi ani gi matungdadi hanagum chatpa ngamni haibaso makokda kharaga soe phibam dilur zani da mani khonjal kanna lawi kari makhong na madu kakthatlaga chaisuna punsi chupa makhong ni mot silaga lehelu haiba natro baso akoi su aduma khallubani adubu phare atai paw kari le ahen ba paw kai sulaiti mayam ba hanna police report piri adu mani ba chawna stop to bikro basa he ne mari chesin ba basa hospital lakpiro
ꯐꯔꯦ ꯑꯉꯥꯡ ꯑꯃ ꯊꯥꯔꯣ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯥꯛꯀꯅꯤ ꯀꯣꯜ ꯊꯝꯈꯤꯕꯒ ꯄꯨꯛꯆꯦꯜ ꯃꯣꯠꯂꯕ ꯃꯅꯤꯕꯥꯕꯨ ꯁꯛꯂꯣꯟ ꯍꯣꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯅꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯄꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯗ꯭ꯔꯦ ꯁꯤꯕꯔꯥꯖꯀ ꯃꯌꯥꯝꯕꯨꯡ ꯅꯣꯡꯂꯦꯟꯒꯁꯨ ꯍꯥꯟꯅ ꯂꯩꯔꯝꯂꯦ ꯃꯆꯥꯏ ꯂꯣꯏꯅ ꯋꯥꯅꯔꯦ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗ ꯁꯤꯕꯔꯥꯖ ꯅꯪꯅ ꯊꯦꯡꯅꯔꯝꯃꯒ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯄꯥꯡꯉꯝꯕꯁꯦ ꯅꯌꯥꯝꯕ ꯊꯥꯒꯠꯂꯤ ꯃꯤ ꯌꯥꯡꯕ ꯃꯐꯝꯒ ꯑꯣꯏꯕꯒ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯁꯦ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯁꯤꯕꯔꯥꯖꯅ ꯇꯥꯃꯣ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯅꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣꯆꯧꯁꯨꯅꯦ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯑꯗꯨꯗꯤ ꯇꯥꯃꯣꯆꯥ ꯍꯣꯔꯦꯟ ꯕꯕꯥꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪ ꯅꯊꯟꯗꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯗꯗꯥꯅꯦ ꯇꯥꯃꯣꯆꯥ ꯈꯪꯅꯧꯋꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯣꯡꯂꯦꯟꯕꯨ ꯃꯁꯛ ꯇꯥꯛꯏ ꯅꯣꯡꯂꯦꯟꯒ ꯇꯦꯜꯍꯩꯕꯒꯗꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯒꯅꯤ ꯈꯪꯅꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯈ꯭ꯔꯦ ꯊꯧꯗꯣꯛꯇꯨꯗ ꯁꯤꯕꯔꯥꯖꯀꯤ ꯃꯇꯦꯡꯅ ꯃꯔꯤꯗꯨ ꯍꯦꯟꯅ ꯆꯠꯁꯤꯟꯅꯕꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯈ꯭ꯔꯦ ꯆꯠꯂꯒꯦ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯁꯤꯕꯔꯥꯖ ꯂꯩꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯂꯩꯅꯥ ꯆꯠꯂꯨꯈꯤꯒꯦ ꯑꯪꯀꯜ ꯀꯩꯁꯨ ꯇꯧꯔꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨ ꯂꯩꯅꯥ ꯃꯀꯣꯛꯇ ꯃꯪꯅꯣꯝꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯁꯅꯥꯖꯥꯎꯕꯁꯨ ꯇꯨꯝꯂꯨꯕꯗꯨ ꯍꯧꯒꯠꯂꯛꯂꯦ ꯃꯅꯤꯕꯥꯕꯨꯁꯨ ꯑꯐ ꯁꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯒꯥꯔꯤ ꯊꯣꯝꯂꯝꯂꯒ ꯆꯦꯟꯈꯤꯕꯗꯣ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯕꯥꯕꯨꯅ ꯂꯩ ꯍꯩꯁꯤꯡꯗꯨꯅ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯅꯕ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯄꯥꯒ ꯆꯥꯟꯅꯖꯕ ꯃꯔꯨꯞ ꯑꯣꯏꯕꯒ ꯅꯤꯡꯊꯦꯝꯗꯤ ꯋꯥ ꯉꯥꯡꯗꯕꯅꯤ ꯃꯅꯤꯕꯥꯕꯨꯒꯤ ꯃꯑꯣꯡꯗ ꯅꯤꯡꯊꯦꯝꯅ ꯌꯥꯔꯝꯗꯦ ꯄꯥꯛꯅꯁꯨ ꯀꯧ ꯉꯥꯡꯗꯕꯅꯤ ꯑꯣꯔꯊꯣꯄꯦꯗꯤꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯗꯨꯅ ꯁꯣꯛꯂꯤꯕ ꯃꯈꯣꯡꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯅ ꯃꯈꯣꯡꯗꯨ ꯆꯍꯤ ꯈꯔꯗꯤ ꯁꯣꯏꯅꯥꯏꯕꯒꯨꯝ ꯂꯩꯒꯗꯧꯔꯤ ꯃꯀꯣꯛꯇ ꯁꯣꯛꯄꯗꯨꯗꯤ ꯃꯅꯨꯡ ꯌꯧꯅ ꯁꯣꯛꯇꯕꯒꯤ ꯑꯔꯨꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯁꯤꯕꯔꯥꯖꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯤꯜꯂꯛꯏ ꯌꯥꯝ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯍꯥꯛꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗ ꯂꯩꯅꯥꯕꯨ ꯃꯌꯨꯝ ꯆꯠꯅꯕ ꯃꯕꯨꯡ ꯇꯦꯜꯍꯩꯕꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯌꯨꯝ ꯍꯜꯂꯣꯗꯅ ꯅꯪꯗꯤ ꯀꯥꯝꯆꯥꯗꯤ ꯌꯨꯝꯗ ꯆꯠꯈꯤꯌꯦ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯇꯕꯗꯨꯗ ꯃꯅꯤꯕꯥꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯀꯅꯥꯅꯣꯃ ꯊꯤꯟꯕꯤꯔꯨꯔꯣꯗꯅ ꯏꯆꯥꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯇꯦꯜꯍꯩꯕꯅ ꯁꯤꯕꯔꯥꯖ ꯅꯪꯁꯨ ꯍꯜꯂꯣ ꯕꯦꯃꯥ ꯅꯪꯁꯨ ꯁꯤꯕꯔꯥꯖꯀ ꯍꯟꯕꯗ ꯌꯥꯎꯈ꯭ꯔꯣ ꯁꯤꯕꯔꯥꯖꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯒ ꯗꯗꯥꯒꯅ ꯊꯤꯜꯂꯝꯃꯒꯦ ꯃꯅꯤꯕꯥꯕꯨꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯂꯩꯅꯥꯅ ꯇꯜꯂꯦ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯌꯥꯝꯕ ꯑꯍꯟ ꯅꯤꯡꯊꯦꯝꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ ꯌꯥꯔꯅꯤ ꯑꯩꯒ ꯍꯟꯈ꯭ꯔꯒꯦ ꯇꯦꯜꯍꯩꯕꯅ ꯇꯥꯃꯣꯆꯧ ꯂꯦꯛꯑꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩꯕꯗꯤ ꯐꯔꯛ ꯇꯥꯅꯤꯗ ꯅꯤꯡꯊꯦꯝ ꯋꯥꯗꯨ ꯀꯩꯊꯣꯛꯇꯦ ꯁꯝꯖꯤꯜꯂꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯕꯦꯃꯥ ꯂꯥꯛꯑꯣ ꯇꯥꯃꯣꯆꯧꯒ ꯍꯜꯂꯁꯦ ꯁꯤꯕꯔꯥꯖ ꯅꯪꯁꯨ ꯊꯦꯡꯉꯦ ꯋꯥꯔꯝꯂꯅꯤ ꯏꯅꯥꯎꯁꯨ ꯍꯜꯂꯣꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯕꯔꯥꯖ ꯍꯣꯏ ꯇꯥꯃꯣꯆꯧ ꯂꯩꯅꯥ ꯁꯣꯔ ꯃꯅꯤꯡ ꯇꯝꯅ ꯍꯣꯟꯗꯣꯛꯏ ꯍꯧꯖꯤꯛꯇꯗ ꯌꯥꯔꯤꯉꯩꯗ ꯊꯣꯛꯍꯧꯔꯒꯦ ꯈꯟꯅ ꯃꯕꯨꯡ ꯑꯍꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯁꯣꯝꯗ ꯂꯩꯅꯥꯕꯨ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯌꯨꯝꯗ ꯃꯣꯆꯥꯒ ꯂꯩꯅꯥꯒ ꯊꯅꯝꯂꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯇꯨꯡꯗ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯊꯣꯡꯗꯣ ꯂꯩꯅꯥ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯃꯁꯥꯗꯣ ꯋꯥꯔꯦ ꯉꯁꯥꯏꯗꯤ ꯄꯣꯊꯥꯗꯕꯒꯤ ꯍꯤꯞꯅ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯔꯤꯁꯤꯒꯤ ꯃꯦꯁꯦꯖ ꯈꯔ ꯂꯩꯔꯝꯃꯤ ꯐ꯭ꯔꯦꯁ ꯑꯣꯏꯊꯣ ꯋꯥꯗꯅꯕ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯣ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣꯀꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣ ꯆꯥꯛ ꯆꯥꯊꯣ ꯂꯣꯏꯔꯒ ꯑꯩꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯣ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯋꯥꯔꯨꯕ ꯃꯌꯥꯝꯗ ꯏꯪꯊꯍꯜꯂꯤ ꯄꯥꯈꯠꯄꯒꯤ ꯁꯣꯔ ꯐꯨꯟꯒꯠꯂꯝꯕꯁꯨ ꯍꯧꯖꯤꯛꯇꯗ ꯅꯦ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ ꯂꯩꯅꯥ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯥꯔꯛꯄ ꯃꯦꯁꯦꯖꯅꯤ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯤꯕꯗꯣ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ ꯗꯗꯥ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯥ ꯗꯗꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ ꯔꯤꯁꯤ ꯃꯦꯁꯦꯖꯇꯨ ꯎꯕꯒ ꯃꯥꯅ ꯍꯥꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯂꯩꯅꯥ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯩꯅ ꯇꯧꯒꯦ ꯇꯧꯔꯤꯀꯥꯟꯗ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯥꯟꯅ ꯅꯪ ꯉꯥꯏꯔ ꯂꯩꯌꯦ ꯑꯗꯨꯅ ꯌꯥꯝ ꯇꯥꯛꯆꯅꯤꯡꯕ ꯑꯩꯗꯤ ꯏꯁ ꯍꯦꯟꯗꯦ ꯀꯩꯁꯨ ꯍꯦꯟꯅꯔꯔꯣꯏꯁꯦ ꯑꯗꯨꯗꯤ ꯑꯗꯨ ꯗꯗꯥ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯑꯃꯈꯛꯂꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯉꯁꯤ ꯑꯗꯨꯒꯤ ꯗꯗꯥꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩ ꯍꯧꯖꯤꯛꯇ ꯊꯦꯡꯅꯩꯌꯦ ꯍꯣꯁꯄꯤꯇꯥꯜꯗꯩ ꯍꯜꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯌꯨꯝꯗ ꯀꯥꯝꯆꯥꯒ ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯂꯩꯌꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ
ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯤ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯂꯝꯕꯅꯤ ꯍꯥꯏꯌꯦ ꯃꯤꯗꯨꯗꯤ ꯆꯦꯟꯈ꯭ꯔꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯒ ꯊꯤꯕꯗꯤ ꯐꯪꯗ ꯃꯥꯜꯂꯤ ꯑꯗꯣ ꯐꯖꯅꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯉꯁꯥꯏ ꯀꯞꯁꯨ ꯀꯞꯄꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯈꯣꯡꯗꯣ ꯆꯍꯤ 2 ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯀꯞꯀꯅꯨ ꯇꯞꯅ ꯇꯞꯅ ꯐꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯗꯣꯛꯇꯔꯅ ꯑꯗꯣ ꯌꯥꯝ ꯁꯣꯛꯈꯤꯕꯒꯤ ꯐꯒꯠꯄꯗꯤ ꯀꯨꯏꯅ ꯆꯪꯗꯧ ꯃꯥꯜꯂꯤ ꯀꯞꯆꯦꯠꯄꯤꯁꯤꯗꯤ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯊꯨꯅ ꯀꯟꯈꯠꯄ ꯑꯣꯏꯔꯣ ꯁꯨ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯁꯦ ꯑꯩꯒꯤ ꯕꯦꯝ ꯀꯞꯇꯅꯕ ꯂꯩꯅꯥ ꯔꯤꯁꯤꯅ ꯑꯃꯨꯛꯇ ꯀꯧꯗ꯭ꯔꯤꯕ ꯃꯤꯡꯗꯣ ꯇꯥꯕꯗ ꯈꯪꯉ ꯍꯥꯏꯔꯛꯏ ꯍꯥ ꯔꯤꯁꯤ ꯅꯣꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯒꯦ ꯕꯦꯝ ꯍꯥꯏꯅ ꯃꯤꯡ ꯀꯧꯕ ꯄꯥꯝꯃꯨꯏ ꯅꯨꯡꯁꯤꯕꯁꯦ ꯗꯗꯥꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯟꯕꯒꯨꯝ ꯇꯧꯔꯦ ꯃꯒꯨꯟ ꯍꯦꯜꯂꯒ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ ꯑꯗꯨ ꯐꯔꯁꯦ ꯊꯝꯖꯔꯣ ꯅꯪ ꯋꯥꯔꯝꯃꯅꯤꯕ ꯇꯨꯝꯃꯨ ꯑꯁꯦꯡꯒꯤ ꯀꯣꯜ ꯊꯝꯃꯨ ꯍꯥꯏꯔꯣ ꯊꯝꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯋꯥꯁꯨ ꯋꯥꯍꯟꯅꯤꯡꯗꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯒꯦ ꯗꯗꯥ ꯏꯁꯩ ꯁꯛꯂꯛꯑꯣ ꯀꯦꯟꯇꯤꯟꯗꯗꯤ ꯌꯥꯝ ꯁꯛꯇꯥꯏ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯁꯛꯄꯤꯗꯦꯅꯦ ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯑꯗꯨꯗꯤ ꯂꯩꯅꯥ ꯆꯦꯝꯅ ꯍꯤꯞꯇꯨꯅ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯅꯥꯀꯣꯡꯗꯗꯤ ꯐꯣꯟ ꯊꯝꯂꯤ ꯔꯤꯁꯤ ꯇꯞꯅ ꯏꯁꯩ ꯁꯛꯄ ꯍꯧꯏ ꯑꯇꯞꯄ ꯁꯨꯔꯗ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯪꯅ ꯊꯣꯠꯅ ꯃꯦꯡꯅ ꯇꯨꯝꯊꯅꯕ ꯁꯨꯝꯂꯤꯕꯅꯤ ꯅꯥꯎꯁꯨꯝ ꯑꯣꯏꯗꯨꯅ ꯏꯁꯩꯗꯨꯅ ꯂꯩꯅꯥ ꯏꯁꯩꯗꯨ ꯇꯥꯅ ꯇꯥꯅ ꯋꯥꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯗꯤ ꯔꯤꯁꯤꯁꯨ ꯏꯁꯩꯗꯨꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯛꯂꯝꯃꯤ ꯂꯣꯏꯕꯒ ꯀꯧꯔꯛꯏ ꯇꯨꯝꯃꯕꯣ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯔꯤꯁꯤ ꯀꯣꯜꯗꯣ ꯀꯛꯂꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯛꯇꯤ ꯃꯥꯁꯨ ꯏꯞꯊꯔꯒ ꯀꯣꯜꯗꯣ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯃꯄꯥꯅ ꯅꯥꯗꯨꯅ ꯂꯩꯕꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯦ ꯃꯄꯥ ꯅꯥꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯅꯤꯕꯥꯕꯨꯅ ꯁꯤꯕ꯭ꯔꯥꯖ ꯏꯃꯨꯡꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯇꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯍꯜꯂꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯁꯤꯕ꯭ꯔꯥꯖꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯩ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯍꯦꯟꯒꯠꯈ꯭ರೆ ꯂꯩꯅꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯄꯥ ꯅꯥꯕ ꯐꯔꯒ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯒꯅꯤ ꯍꯥꯏꯅ ꯈꯨꯠ ꯊꯦꯛꯄꯅ ꯋꯥꯖꯔꯦ ꯁꯣꯝꯗꯅ ꯂꯩꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯌꯥꯁꯅꯥꯅ ꯔꯤꯁꯤꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤ ꯑꯁꯣꯝꯗ ꯁꯤꯕ꯭ꯔꯥꯖꯅ ꯂꯩꯅꯥꯗ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯅꯤꯗꯨꯗꯤ ꯁꯛ ꯎꯅꯔꯛꯇꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯦ ꯂꯩꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯆꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯅ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯆꯥꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯃꯣꯆꯥꯒ ꯃꯥꯒꯅ ꯇꯧꯕꯅ ꯌꯥꯗꯗꯨꯅ ꯂꯦꯞꯄꯅꯤ ꯅꯨꯃꯤꯠꯇꯣ ꯍꯔꯤꯁ ꯔꯤꯁꯤꯒꯤ ꯅꯥꯛꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯃꯌꯨꯝ ꯆꯪꯐꯝꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯂꯒ ꯂꯩꯔꯝꯕꯗ ꯍꯔꯤꯁ ꯀꯅꯥꯒꯤꯅꯣ ꯈꯜꯂꯤ ꯕꯥꯏꯛꯇꯨ ꯊꯝꯂꯝꯂꯒ ꯒꯥꯔꯤ ꯂꯩꯔꯝꯃꯤꯗꯣ ꯀꯅꯥꯒꯤꯅꯣ ꯈꯟꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡ ꯆꯪꯂꯛꯏ ꯌꯥꯁꯅꯥꯒ ꯁꯈꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯍꯔꯤꯁ ꯎꯔꯦ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯍꯨꯔꯥꯟꯕꯤ ꯗꯨꯝ ꯐꯤꯂꯝꯗ ꯍꯦꯟꯅ ꯍꯩꯁꯤꯡꯕꯤ ꯍꯨꯔꯥꯟꯕꯤꯁꯦ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯃꯥ ꯁꯣꯝꯗꯗꯤ ꯎꯖꯕ ꯅꯠꯇꯦ ꯌꯥꯁꯅꯥꯗꯤ ꯋꯥꯔꯤ ꯇꯧꯔꯤ ꯃꯣꯏꯗꯤ ꯅꯦꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯕꯦꯝꯃ ꯅꯦꯅꯦꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯌꯨꯝꯕꯨꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯅꯤ ꯀꯞꯀꯅꯨ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦ ꯅꯦꯅꯦꯅ ꯅꯪ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯐꯖꯗꯦꯅꯦ ꯅꯦꯅꯦ ꯑꯩ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯂꯕꯅꯤ ꯃꯥꯅ ꯋꯥꯗꯣ ꯍꯥꯏꯕꯒ ꯂꯣꯏꯕ ꯅꯪꯗꯦ ꯍꯔꯤꯁ ꯃꯈ꯭ꯋꯥꯡ ꯃꯦꯠꯂ ꯌꯦꯡ ꯂꯩꯔꯝꯃꯤ ꯁꯈꯤꯅ ꯍꯩꯃꯥ ꯍꯔꯤꯁ ꯀꯩꯗꯧꯔꯦ ꯇꯧꯔꯤꯗꯨꯅ ꯍꯔꯤꯁ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯌꯥꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯣꯏꯔꯦ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯦ ꯃꯤ ꯀꯣꯛ ꯁꯥꯍꯟꯗꯅ ꯃꯀꯣꯛ ꯉꯥꯎꯍꯟꯗꯅ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯊꯥꯗꯧꯕ ꯅꯨꯄꯤꯅꯤ ꯅꯣꯏꯁꯦ ꯅꯪꯗꯅ ꯌꯨꯝ ꯄꯥꯟ ꯈꯪꯉꯨꯔꯅꯨ ꯁꯨ ꯍꯔꯤꯁꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗ ꯄꯥꯈꯠꯇꯨꯅ ꯃꯅꯦꯗꯣ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯌꯥꯁꯅꯥ ꯍꯔꯤꯁꯀꯤ ꯆꯤꯟ ꯈꯪꯕꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯣꯏꯃꯥꯏ ꯍꯥꯏꯔꯝꯗ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯔꯤꯁꯅ ꯊꯠꯂꯤ ꯍꯥꯏ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯉꯁꯤ ꯑꯩꯅ ꯅꯪ ꯅꯁꯝ ꯈꯨꯔꯥꯎꯔꯤꯗꯣ ꯐꯩꯗꯠꯂꯗꯕꯅꯤ ꯅꯪ ꯑꯩꯅ ꯏꯉꯥꯎ ꯉꯥꯎꯔꯤ ꯃꯅꯤꯗꯣ ꯍꯔꯤꯁ ꯀꯩꯅꯣ ꯃꯁꯤꯕꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯕꯣ ꯅꯈꯣꯏꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯇꯣꯟꯒ ꯈꯪꯅꯕ ꯏꯕꯦꯝꯃꯅꯤ ꯅꯦꯅꯦ ꯀꯥꯏꯗꯩ ꯇꯣꯟꯒ ꯈꯪꯅꯕꯅꯣ ꯂꯤꯟ ꯑꯃꯣꯝꯁꯤꯕꯨ ꯅꯃꯣ ꯑꯣꯏꯒꯦ ꯈꯜꯂꯤꯔꯣ ꯆꯤꯛꯇꯅ ꯍꯨ ꯀꯥꯔꯒ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯅꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂ ꯁꯤꯟꯅꯤꯡꯉꯗꯤ ꯂꯧꯁꯤꯜꯂꯣ ꯑꯁꯤ ꯅꯃꯣ ꯑꯣꯏꯅ ꯇꯣꯟꯅꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯣꯏ ꯌꯥꯁꯅꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯦ ꯃꯅꯦꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯅꯪꯗ꯭ꯔꯤꯉꯩ
ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯍꯔꯤꯁꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯐꯥꯏ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯏꯁꯅꯥ ꯁꯥꯎꯔꯛꯏ ꯍꯔꯤꯁ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯇꯧꯔꯛꯀꯅꯣ ꯅꯪ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯉꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯋꯥ ꯉꯥꯡꯕꯗꯨꯁꯨꯅꯦ ꯈꯔ ꯈꯜꯂ ꯉꯥꯡꯉꯨ ꯊꯥꯗꯣ ꯈꯨꯗꯥꯡꯁꯦ ꯅꯪꯅ ꯇꯞ ꯄꯥꯏꯕ ꯌꯥꯕ ꯈꯨꯗꯥꯡꯂꯣ ꯍꯥ ꯑꯩꯁꯦ ꯅꯪ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯃꯅꯤꯗꯨꯗꯤ ꯂꯩꯀꯥꯏ ꯇꯥꯔꯗꯤ ꯈꯟꯕꯗ ꯄꯥꯈꯠꯇꯨꯅ ꯈꯥꯝꯗꯣꯛꯂꯤ ꯀꯟꯅ ꯍꯔꯤꯁ ꯅꯪꯕꯨ ꯅꯦꯅꯦꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗꯅꯤ ꯃꯄꯨ ꯇꯥꯔꯗꯤ ꯀꯔꯤꯅꯣ ꯑꯣꯏꯗꯧꯔꯤꯕꯁꯤꯕꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯏꯕꯦꯝꯃꯁꯦ ꯅꯈꯣꯏ ꯁꯥꯎꯅꯔꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯅꯦ ꯅꯦꯅꯦꯅ ꯍꯥꯏꯔꯤꯁꯦ ꯏꯜꯂꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ ꯍꯔꯤꯁ ꯃꯅꯦꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯁꯅꯥꯕꯨ ꯆꯠꯍꯟꯈ꯭ꯔꯦ ꯁꯥꯎꯕꯨꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯌꯥꯏꯁꯅꯥꯁꯨ ꯇꯥꯟꯖꯥꯗꯨ ꯂꯧꯔꯒ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯁꯈꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯊꯟꯗ ꯁꯣꯟꯖꯩ ꯅꯈꯣꯏꯅ ꯆꯥꯎꯔꯛꯄ ꯄꯥꯈꯪ ꯐꯥꯔꯛꯄꯒꯤꯔꯣ ꯑꯁꯤꯒꯨꯝꯕ ꯎꯍꯩꯗꯕ ꯇꯥꯍꯩꯗꯕ ꯀꯌా ꯑꯃ ꯇꯥꯔꯛꯂꯤꯕ ꯎꯔꯛꯂꯤꯕꯁꯦ ꯅꯦꯅꯦ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯊꯥꯖꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯅꯠꯇꯤ ꯄꯨꯔꯥ ꯆꯤꯟꯊꯤꯕꯤꯅꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯌꯨꯝꯗ ꯆꯪꯂꯒ ꯅꯦꯅꯦꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯗꯅ ꯔꯤꯁꯤ ꯈꯪꯅꯕꯅꯤ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯃꯤ ꯅꯨꯄꯤꯅꯣꯕ ꯀꯤꯕꯨ ꯀꯤꯅꯦ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯋꯥꯔ ꯑꯆꯧꯕ ꯑꯃ ꯊꯣꯛꯄ ꯁꯣꯏꯔꯣꯏꯕ ꯅꯨꯄꯥ ꯑꯣꯏꯅꯒ ꯄꯣꯛꯂꯝꯃꯗꯤ ꯂꯦꯗꯤꯁ ꯀꯤꯂꯔꯅꯤ ꯃꯥ ꯑꯣꯏꯗꯣꯏꯁꯦ ꯉꯥꯏꯈꯣ ꯇꯣꯟꯒ ꯈꯪꯅꯕ꯭ꯔꯣ ꯑꯁꯤꯕꯣ ꯀꯥꯏꯗꯩꯅꯣꯗ ꯅꯦꯅꯦ ꯂꯤꯟ ꯑꯃꯣꯝꯁꯤꯅꯅꯦ ꯁꯛ ꯐꯖꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯤ ꯄꯥꯝꯖꯕꯅꯤ ꯁ꯭ꯀꯨꯜꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯌꯥꯕ ꯇꯧꯁꯤꯜꯂꯒ ꯔꯤꯑꯦꯛꯁꯟ ꯏꯟꯗꯕꯗꯩ ꯅꯦꯅꯦꯗ ꯗ꯭ꯔꯃꯥ ꯇꯧꯔꯤꯕ ꯇꯣꯟꯒ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯦꯕ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯝꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯪꯉꯤꯕ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯃꯅꯤꯗꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ ꯇꯣꯟꯒ ꯈꯪꯅꯔꯤ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯍꯧꯖꯤꯛ ꯈꯪꯅꯔꯤ ꯍꯥꯏꯔꯝꯃꯤꯅꯦ ꯃꯥꯅꯗꯤ ꯍꯔꯤꯁ ꯁꯣꯔꯒ ꯐꯤ ꯍꯣꯜꯂꯒ ꯁꯥꯎꯕꯒꯤ ꯈꯪꯅꯔꯤꯌꯦ ꯌꯥꯝ ꯏꯪꯖ ꯇꯞꯆꯕꯤ ꯍꯧꯖꯤꯛ ꯈꯪꯅꯔꯤꯗꯨꯗꯤꯅꯦ ꯌꯥꯝꯅꯁꯨ ꯃꯤꯉꯝꯖꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯁꯀꯨꯅꯤ ꯃꯥꯟꯕꯤꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡꯗꯨꯁꯨꯅꯦ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ ꯀꯞꯅꯗꯅ ꯋꯥ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯇꯣꯟꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯉꯥꯡꯗꯣ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯤ ꯃꯁꯛ ꯅꯥꯏꯕ ꯏꯃꯨꯡꯅꯤ ꯅꯦꯅꯦ ꯁꯤ ꯋꯥꯁꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯩ ꯆꯠꯂꯒꯦ ꯇꯣꯟ ꯃꯅꯥꯛ ꯆꯠꯀꯦꯅ ꯂꯥꯛꯄꯅꯤ ꯂꯥꯏꯅ ꯏꯟꯁꯤꯟꯗꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯍꯜꯂꯤꯁꯦ ꯍꯤꯡꯆꯥꯕꯤꯗꯣ ꯊꯦꯡꯅꯧ ꯍꯥꯏꯕꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯦꯅꯦ ꯑꯩ ꯆꯠꯂꯦ ꯍꯔꯤꯁ ꯊꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯅꯤꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯍꯔꯤꯁꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯨꯡꯉꯛꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯝꯕꯤꯗ ꯁꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯟꯅ ꯌꯦꯡꯗꯨꯅ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯔꯤꯁꯤꯒꯤ ꯑꯥꯏꯁꯀ꯭ꯔꯤꯝ ꯌꯣꯟꯕꯒꯤ ꯄꯤꯛꯇꯛꯅ ꯁꯦꯝꯖꯕ ꯃꯐꯝꯗ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯒ ꯂꯩꯔꯝꯂꯦ ꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯅꯨꯃꯤꯠꯇꯨ ꯂꯩꯅꯥꯏ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯗꯨꯗ ꯇꯟꯗꯨꯅ ꯔꯤꯁꯤ ꯁ꯭ꯀꯨꯜ ꯂꯦꯞꯄꯅꯤ ꯁ꯭ꯀꯨꯜ ꯂꯦꯞꯂꯕꯅꯤꯅ ꯃꯥꯒꯤ ꯃꯊꯧ ꯉꯟꯇꯥ ꯆꯠꯆꯕꯅꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯁꯤꯟꯅꯕ ꯃꯄꯣꯠ ꯃꯆꯩꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯉꯩꯗꯅꯤ ꯅꯪꯂꯣ ꯔꯤꯁꯤ ꯍꯥꯏꯁꯦ ꯔꯤꯁꯤ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯅꯣꯡꯂꯦꯟꯅꯤ ꯂꯩꯔꯝꯂꯤꯕꯗꯣ ꯃꯥꯒꯤ ꯃꯥꯃꯗ ꯈꯨꯠ ꯊꯥꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯉꯤ ꯍꯣꯏ ꯃꯥꯅꯤ ꯀꯅꯥ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯪꯁꯤꯟꯕꯅꯁꯨ ꯐꯩꯗ ꯑꯗꯨꯛ ꯁꯛ ꯇꯥꯈꯠꯂꯛꯄꯗ ꯔꯤꯁꯤ ꯏ ꯀꯥꯕ ꯍꯧꯔꯛꯂꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯅꯣꯡꯂꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯅꯪ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯛ ꯐꯖꯕꯗ ꯁ꯭ꯀꯨꯜꯗ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯌꯥꯝꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯪꯅ ꯍꯔꯥꯎꯖꯕꯗꯣ ꯌꯥꯝ ꯅꯩꯔꯦ ꯀꯥꯏꯅ ꯈꯟꯖꯕ ꯅꯨꯄꯥꯗꯣ ꯔꯤꯁꯤꯁꯨ ꯀꯦꯡꯁꯤꯜꯂꯤ ꯅꯣꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯃꯥꯅꯤ ꯃꯤꯁꯇꯔ ꯄꯣꯄꯨꯂꯔꯅ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯁ꯭ꯀꯨꯜꯗ ꯅꯪꯗꯤ ꯅꯨꯄꯤꯅ ꯑꯝꯇ ꯇꯥꯟꯅꯕꯤꯔꯛꯇ꯭ꯔꯕꯣ ꯑꯗꯨ ꯌꯥꯝ ꯆꯥꯎꯔꯤꯗꯨꯅ ꯅꯨꯄꯤꯅꯗꯤ ꯂꯥꯏꯔꯤ ꯍꯨꯏ ꯐꯥꯎ ꯈꯣꯡꯉꯛꯑꯝꯗꯧ ꯃꯥꯟꯗꯦꯅꯦ ꯁꯛꯇꯥꯗꯣ ꯍꯦ ꯑꯉꯥꯡꯗꯨꯗ ꯌꯥꯝ ꯋꯥ ꯉꯥꯡꯕꯗ ꯁꯛ ꯇꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯤꯅꯥꯏ ꯃꯆꯥꯒꯤ ꯍꯧꯅꯕ ꯑꯗꯨꯝꯕ ꯇꯧꯔꯛꯀꯅꯨꯅꯦ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡꯁꯤꯗꯅꯤ ꯔꯤꯁꯤꯅ ꯁꯥꯎꯔꯤꯕ ꯈꯪꯁꯥꯎ ꯁꯥꯎꯒꯠꯈꯤꯗꯨꯅ ꯔꯤꯁꯤ ꯅꯣꯡꯂꯦꯟꯗ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯐꯨꯗꯦ ꯐꯥꯊꯩ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ ꯊꯥꯡꯒꯠꯂꯝꯕ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤꯕ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯊꯩ ꯅꯣꯡꯂꯦ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯝꯃꯤ ꯐꯨꯒꯦ ꯍꯥꯏꯔꯣ ꯅꯪ ꯑꯩꯁꯦ ꯍꯥ ꯅꯄꯥ ꯅꯠꯇ꯭ꯔꯣ ꯎꯐꯨꯜ ꯃꯅꯝ ꯅꯝꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯔꯤꯗꯣ ꯑꯩꯒꯤ ꯌꯨꯝꯗꯅꯤꯅꯦ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏꯒꯤ ꯃꯆꯥꯗ ꯃꯤꯅꯥꯏ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣꯕ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯕ ꯅꯣꯏꯅ ꯅꯤꯡꯊꯧ ꯃꯆꯥ ꯄꯥꯝꯃꯤ ꯀꯩꯒꯤꯅꯣ ꯅꯁꯥꯒꯤ ꯊꯥꯛ ꯌꯦꯡꯉꯣ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯍꯧꯕꯅ ꯅꯪ ꯑꯃꯗꯤ ꯏꯃꯨꯡ ꯌꯥꯝ ꯊꯤꯅ ꯁꯥꯐꯅꯤ ꯅꯇꯤꯛ ꯅꯄꯥꯗꯤ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯔꯤꯁꯤ ꯁꯪꯒꯠꯂꯛꯏ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ
ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯥꯟꯅꯔꯤꯁꯦ ꯅꯪ ꯀꯅꯥꯅꯣ ꯏꯃꯨꯡꯗꯨꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯦ ꯅꯍꯥꯝꯆꯥ ꯅꯪꯁꯦ ꯍꯥꯠꯂꯨꯔꯅ ꯊꯥꯔꯛꯏꯕ ꯅꯇꯧ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯞꯊꯣꯛꯅꯣ ꯏꯅꯥꯎꯄꯥꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯧꯅꯝ ꯇꯧꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯅꯣ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯂꯥꯛꯂꯗꯤ ꯅꯪ ꯍꯤꯡꯅꯤ ꯈꯜꯂꯨꯔꯅꯨ ꯑꯣ ꯅꯪꯁꯨ ꯃꯤꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯥꯔꯛꯏꯅꯤꯅꯦ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯃꯤꯅꯥꯏ ꯑꯁꯦꯡꯕꯗꯤ ꯅꯪꯅ ꯑꯣꯏꯔꯝꯃꯤꯅ ꯂꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯈꯨꯠꯅ ꯁꯦꯜ ꯂꯥꯛꯅꯕ ꯁꯨꯖꯕꯅꯤ ꯑꯋꯥꯃꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯅꯪꯅ ꯁꯦꯜ ꯄꯤꯔꯒ ꯄꯥꯈꯣꯟ ꯆꯠꯄ ꯍꯨꯏ ꯑꯍꯥꯎꯕ ꯈꯔ ꯄꯤꯖꯔꯒ ꯃꯄꯨꯅ ꯍꯥꯏꯔꯤꯉꯩ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯃꯤꯅꯥꯏ ꯑꯆꯧꯕꯅꯤꯅꯦ ꯃꯤꯒꯤ ꯃꯔꯜ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛ ꯏꯀꯥꯏꯕꯒ ꯈꯪꯗꯒꯩ ꯅꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯁꯦꯟꯅꯔꯤꯕ ꯆꯣꯞꯃꯜꯂꯤꯅꯦ ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯁꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯔꯤꯁꯤꯒꯤ ꯋꯥꯍꯩꯗ ꯅꯣꯡꯂꯦꯟ ꯈꯪꯍꯧꯗꯦ ꯔꯤꯁꯤꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ ꯔꯤꯁꯤꯁꯨ ꯈꯨꯠ ꯌꯥꯎꯔꯛꯄꯗ ꯃꯥꯁꯨ ꯅꯣꯡꯂꯦꯟꯒ ꯃꯨꯛꯅꯔꯛꯂꯦ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯣꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯀꯤꯟ ꯑꯅꯤꯔꯛ ꯊꯤꯟꯖꯤꯜꯂꯤ ꯔꯤꯁꯤꯅꯁꯨ ꯐꯨꯅꯔꯛꯄꯗꯩ ꯒꯥꯔꯤꯗ ꯅꯣꯡꯂꯦꯟꯒ ꯂꯥꯛꯃꯤꯟꯅꯕ ꯒꯧꯇꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯕꯗꯨꯗꯗꯤ ꯔꯤꯁꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯪꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯂꯦ ꯔꯤꯁꯤꯅ ꯅꯣꯡꯂꯦꯟꯒ ꯃꯨꯛꯅꯔꯤꯉꯩ ꯃꯥꯒꯤ ꯄꯣꯠ ꯆꯩꯗꯣ ꯀꯟꯕ ꯉꯝꯍꯧꯗꯦ ꯅꯣꯡꯂꯦꯟꯕꯨ ꯂꯥꯛꯇ ꯅꯤꯡꯊꯣꯛꯂꯒ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯦꯟꯁꯤꯜꯂꯤ ꯍꯨꯔꯥꯟꯕ ꯃꯤꯐꯠ ꯑꯅꯤꯗꯣ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯡ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯗꯨ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯃꯔꯥ ꯂꯩꯔꯕ ꯑꯅꯤꯗꯣ ꯆꯦꯟꯈꯤꯕꯅꯤ ꯐꯥꯕꯒ ꯅꯪꯍꯧꯗ꯭ꯔꯦ ꯔꯤꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ ꯄꯥꯡꯒꯜꯁꯨ ꯊꯣꯛꯇ꯭ꯔꯦ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩ ꯈꯔ ꯑꯃꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨം ꯍꯟꯈꯤ ꯃꯈꯣꯏ ꯑꯃꯅꯤꯅ ꯔꯤꯁꯤꯗ ꯀꯔꯤꯅꯣ ꯍꯪꯉꯤ ꯑꯗꯨꯕꯨ ꯔꯤꯁꯤꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯃꯌꯥꯝꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ ꯆꯥꯏꯔꯤꯕ ꯈꯔꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ ꯆꯠꯅꯈ꯭ꯔꯦ ꯂꯣꯏꯅ ꯋꯥ ꯉꯥꯡꯗ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯑꯉꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯤ ꯂꯩꯇ꯭ꯔꯦ ꯃꯅꯥꯛꯇ ꯃꯤ ꯑꯃꯠꯇ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯨꯗꯅꯤ ꯍꯔꯤꯁꯅ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯍꯪ ꯍꯪꯂꯛꯈꯤꯕꯗꯣ ꯀꯩꯅꯣ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯔꯤꯁꯤ ꯍꯔꯤꯁ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯛꯏ ꯃꯥꯃꯤ ꯃꯅꯥꯛ ꯆꯠꯁꯦ ꯀꯩꯗꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯌꯨꯝꯗꯅ ꯌꯥꯏꯁꯅꯥꯅ ꯁꯤꯗꯅ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯔꯤꯁꯀꯤ ꯋꯥꯗ ꯔꯤꯁꯤ ꯐꯠ ꯌꯦꯡꯂꯛꯏ ꯌꯨꯝꯗ ꯀꯩꯗꯧꯋꯦ ꯅꯦꯅꯦꯗ ꯁꯔꯥꯟ ꯇꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕꯗꯣ ꯌꯥꯏꯁꯅꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯀꯣꯛꯆꯥꯕꯤꯗꯨꯅꯅꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅꯤ ꯉꯁꯤꯁꯨ ꯑꯗꯨꯒ ꯁꯤꯗ ꯆꯈꯥꯏꯔꯤ ꯃꯌꯥꯝꯁꯤꯅ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯃꯤ ꯈꯠꯅꯕ꯭ꯔꯣ ꯔꯤꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥꯒꯤ ꯃꯌꯨꯝ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯆꯠꯁꯤ ꯆꯠꯂꯣ ꯑꯁ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ ꯁꯨꯛꯈꯨꯝ ꯈꯨꯝꯗꯦ ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯃꯥꯃꯤ ꯃꯅꯥꯛ ꯆꯠꯁꯦ ꯍꯥꯏꯔꯝꯗꯥꯏ ꯌꯥꯔꯦ ꯍꯌꯦꯡ ꯁ꯭ꯀꯨꯜꯗꯅꯦ ꯐꯖꯅ ꯍꯥꯏꯅꯔꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪ ꯌꯨꯝ ꯍꯜꯂꯣ ꯑꯗꯨꯗꯤ ꯚꯥꯏ ꯅꯪꯒꯤ ꯃꯁꯤꯡꯗꯣ ꯇꯧꯔꯛꯀꯅꯣꯃꯤ ꯅꯦꯅꯦꯗꯣ ꯃꯊꯥ ꯁꯥꯍꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝ ꯍꯜꯂꯁꯦ ꯁꯤ ꯃꯌꯥꯝ ꯇꯧꯔꯤꯕꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯥꯔꯒ ꯌꯨꯝꯗ ꯐꯖꯅ ꯍꯥꯏꯅꯔꯨꯁꯦ ꯂꯥꯛꯑꯣ ꯀꯅꯥ ꯇꯧꯔꯤꯅꯣꯁꯨ ꯈꯨꯝꯗꯦ ꯃꯤ ꯈꯠꯅꯔꯤꯔꯕ ꯃꯥꯃꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯃꯨꯡꯗꯨꯒꯤ ꯉꯍꯥꯟ ꯃꯥꯃꯗ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛꯇꯨꯅꯅꯤ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯗꯨꯅ ꯁꯥ ꯉꯥꯛꯇ ꯃꯤ ꯃꯔꯛꯁꯤꯗ ꯂꯩꯁꯤꯜꯂꯒ ꯋꯥꯠ ꯌꯥꯝ ꯇꯥꯏꯅ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯄꯣꯠ ꯊꯨꯒꯥꯏꯔꯤꯁꯦ ꯔꯤꯁꯤ ꯃꯃꯥꯏ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯨꯂꯞ ꯅꯥꯟꯊꯔꯒ ꯇꯨꯃꯤꯟ ꯐꯝꯈ꯭ꯔꯦ ꯋꯥ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ ꯍꯔꯤꯁꯀꯤ ꯋꯥꯍꯪꯗꯨꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯥꯅꯁꯨ ꯀꯟꯅ ꯍꯪꯖꯤꯜꯂꯨꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯍꯔꯤꯁꯅ ꯊꯦꯝꯂꯒ ꯔꯤꯁꯤꯗ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ